Asi koi sida lakpiri ba yellow furup mi loina suna lakpiri ba yellow furup se ai na tawning ba apil ama khak pilai akoi na ngasi lai ba khongjang je akoi chilina taruk si kha gi ba akoi gi pen na layak pa thamoi nungda khommaga layak pa mayam je pen na ba khongdok pa lakpane kanada ngasi lai ba duty tawri ba akoi gi police official sing sidi moi gi duty tawjaba khaktani amarom da haire ga ko order di kanade la hai a mathak tagi mathak se kanano akoi gi honorable CM Subasu he is just representing our state a matha amu yaurase Modi ga Amit Shah ga central government aduga khoi hojik slogan na sun laugre Narendra Modi down down Amit Shah down down aina lauraga hayeng Narendra Modi Manipur da lakpada rally da si mai pe myam se mu loi thola ba ado yo Jumme aduna aina ngasi mayam da appeal tawjani se mihut khanba matam da phaja bajana khanbirao ai anta mihut thengna dena hairu do mayam yam karen nare ai thok tra su toke adu mihut khanba matam nare abo mihut khanbiro aduga aina amtanga aroi moina haijaning bada akoi ge Jammu Kashmir da asigumba abduction mi phabagi incident thokpa matamda Narendra Modi na cinema da bau tholaktana mana mi kamai lakhoi ga cinema da ma yautro bro aduga akhoi hojik phauba akhoi gi phuruk ki mi aduga naragi phuruk ki mi phaba matamda moi gi su phaba matamda Narendra Modi tumina lei ai on tumina lei ai on tumina lei base 2027 gi election da January natraga February da lakhe haini adu lakpa matamda imai be mayam sina hari do setana thamban do phajana salaga thola gandi nasana nasaki na khongda sinjang na yansen mane ama porap na ba tawsi akoi masem asoiba thinagum se ai sida khoi yamba ma yawgi bane khoi ko komi gi yamba ma yawgi bane mamang da su misunderstanding mayam ma lainaraga isagi akoi gi isagi kahani akoi ihau isana hujaraga akoi isagi puram na akoi isagi pur to onsen base sisu yari gai tawbi ganu mapum bhaba manipur amo ehna si jinna khatang manipuri mane yai phare na lauraga ipurum masen no onsen na di noina lauri ba slogan do arem mani ha bisim tanga tawbi ganu aroi boy nam tanga namina si Manipur imana 2027 da para taxi haisigo 2027 da yellow purup na